मैम अनौब ब्लॉग अमा पुरगा लाए कसार कपलना ngасidi मैम ꯌꯨꯝꯐꯝꯗ ꯑꯗꯣ ꯃꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯗꯤꯜꯂꯤꯗꯀꯣ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯊꯣꯛꯍꯜꯂꯝꯒꯦ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯣ ꯃꯥꯏꯗꯁꯨ ꯑꯩꯒꯤꯁꯤꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯅ ꯑꯗꯣ ꯃꯉꯣꯟꯗ ꯑꯩ ꯉꯁꯤ ꯀꯣꯜ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ माई नंबर से नहान तौबददी स्विच ऑफ लेबको दो अइना मांगोंदा हाइगिबनेबको स्विच ऑफ लेयेना अदो माई नंबर आइगी नंबर से मांगो लेरंगनेबा दो अइना खोय मपागी फोनदगी तौगे तौबनेबको अइ कॉल दो मा पाइरकद्रा पाइरओइद्रादि खंगदेबको हाना चंग्रा येंगे मयाम इंगमना सिरेबनम याम इंगे याम संगे हेलो सना नत्रो से मनी इची नत्रो मन आई वाम दा हंगे तो बनोंदा हंगे जे हे सैतम के हजने ने दिन आइना उजी तुने तकुम दई थोगैबा थोगला ममा धारा ने इची को तो फोन तौगे अकन को कनो आइना हाय थोगै मिने ना कई दौरी आइबा हाउदे ने तकुम दई ngang mama धारा ने लोइना इचे तो फोन तन तौगे नन हजन को कनो आइना हाय ने को जम काना ना तौगे वानी जाइना आई वाम दा हंगे तो बनोंदा हंगे अखोय खुनगिने को निपा मने नोय दो लाइक तमेबको हानाने उजिपुदी थबक संगरेदा अदोने माना नंगोंदा तानारा मानेबको आई खंगरेबो अदो माइबने माना इंगोंदा नंगी ब्लॉग तो जेंगा आइसु हांगेनाको अदो माना हाइरकबा सिनपी जाम हाइगटपनी खोखटपनी अंत नंग ngango khotko दुमाइने सम हाइरकपको जाम थीना ngangai खोलै नंबुदी कावरमनी हानै वारिनेबा खरदि कुइरेबा क्लास माना नंगोंदा हाइरमिजे अदुमाइना को आई नोबु लंगिंगे जाम हाइगलिको अइने मीदि दुम फबा माली हाइगटपदि मानदेदा हाइबा माइबा हाइगटपनी मसक पजे अइना हाइगटकनु फोका कनु हायो हाय तदुमाइना अइना हाइबा माइ फोन नंबर नंग लैसे ताकथोक्तेबको दुमा अंत लौ खोल वाइना अइना दुमाइ लौबनेबा नंग नंबर जे नंग याम हाइगटप्रने तेनी नंगली मसी कई हाइगल याइबे नोंगिरो नंगदो अइना उबदि जाम चंबा माल हाइगटपा मानदिसिन जमे माजे से मैं जाम हाइगले हाइगट प्राइज हाइगले मा हाइदे जुमी आई कैमरा दे जे ओइदे दुम फोटो ने मी हाइगे तो बसारिन अइना उबदि जाम फबा मी मालिए दुम चंबा करि मखोगी पुक्तगा थम्मोदे मिदो याम मालेबको होय तुम अइना तिनाबा मिदे पुक्ता थमदे हाबा अइना हाइनादबा मिदे खरा हाइगले हाइ तारे ओनी बादा मसकुदे याम फदबि नंग हाइनादबा ओइरो नंग nganगिब्रा खंगदे मा दुम नंगदे दमाइ दुम हाइ लेबा याम हाइगटपनी ngangi bane ne thini tawna gai khannaba nawa na pagi na lothukpa hojipudi ma thabak tawrabani na loithori masai oire na ko ngangi bane aina ngangi bodama ngsibo manada dum ta le jani loidi हाइगट पोइदि हाइगट कनुए जाम हाइगट पजु फतमी matang bes khara ju hagat ta basu jade he je hadi matang leidana ko isa ji ju khara level am ju thanna ba yade na chumi mina lo chumi aina je ju wari jo asim mani na ta hadi hagat ta ba ai se ko ai ga tinaru mi na khangi ko ai hagat ya je khangbe me ba ai ga tinaru da ba mi na ju khang bon de ba ta aduna hado ma bu likhangamani माना हाइगो नुपी न बुजाम जाम हाइगट पति हयेंग फत्तबा ओइबनी खोटपनी
ꯑꯩꯅ ꯍꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯤꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯅ ꯃꯥ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯪ ꯈꯪꯗꯕ ꯃꯤꯗꯗꯤ ꯁꯨꯝ ꯍꯥꯏꯒꯠꯂꯦ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯀꯣ ꯌꯥꯔꯤꯉꯩꯗꯤ ꯍꯣꯏꯅꯦ ꯅꯨꯄꯤ ꯍꯥꯏꯁꯦ ꯅꯪꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯄꯣꯡꯉꯝꯕꯁꯨ ꯌꯥꯏ ꯃꯤ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦꯅ ꯍꯣꯏ ꯁꯛ ꯐꯖꯩ ꯍꯥꯏꯅ ꯄꯣꯡꯕ ꯃꯤꯁꯨ ꯂꯩꯌꯦ ꯑꯗꯣ ꯑꯩꯅ ꯁꯛꯁꯦ ꯐꯖꯔꯝꯕ ꯇꯥꯔꯗꯤ ꯅꯪ ꯐꯖꯩ ꯃꯁꯛꯇꯤ ꯐꯖꯩ ꯄꯨꯔꯥ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯗꯤꯄꯤꯀꯥ ꯄꯗꯨꯀꯣꯟꯒ ꯃꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯃꯉꯣꯟ ꯂꯧꯗꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯗꯣ ꯑꯩ ꯑꯗꯨꯕꯨꯗꯤ ꯂꯧꯗꯕꯅꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯒꯠꯂꯁꯨ ꯑꯩ ꯃꯌꯥꯏ ꯑꯣꯏꯔꯞꯇ ꯍꯥꯏꯒꯠꯂꯦꯕ ꯃꯑꯣꯡ ꯌꯦꯡꯉ ꯍꯥꯏꯒꯠꯂꯦ ꯃꯑꯣꯡ ꯌꯦꯡꯗ꯭ꯔꯥ ꯍꯥꯏꯒꯠꯇꯦꯕ ꯑꯗꯨꯏ ꯇꯥꯏꯞꯇ ꯑꯣꯏꯌꯦꯕ ꯅꯨꯄꯥꯗꯨ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯔꯦ ꯑꯩꯗꯤ ꯃꯣꯍꯟ ꯀꯧꯕꯅꯤ ꯃꯣꯍꯟ ꯅꯣꯏꯗꯨꯒꯗꯤ ꯀꯩ ꯀꯧꯅꯩꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯨꯒꯗꯤ ꯃꯣꯍꯟ ꯍꯥꯏꯅ ꯈꯪꯉꯦ ꯑꯩ ꯀꯥꯎꯔꯦꯕ ꯃꯥꯏ ꯃꯃꯤꯡ ꯃꯣꯍꯟ ꯍꯥꯏꯕ꯭ꯔꯅꯦ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯅꯣꯏꯗꯨꯒꯅ ꯈꯪꯗꯦ ꯃꯤꯁꯦ ꯈꯨꯟꯗꯗꯤ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯂꯩꯅꯀꯣ ꯅꯣꯏꯗꯨꯒꯅ 12 ꯐꯥꯎ ꯇꯝꯃꯝꯃꯦ ꯃꯥ ꯂꯥꯏꯔꯤꯛ ꯃꯥ ꯍꯧꯖꯤꯛ ꯅꯨꯄꯤꯒ ꯊꯤꯈ꯭ꯔꯕꯣ ꯊꯤꯗ꯭ꯔꯤꯗ ꯀꯩ ꯍꯧꯖꯤꯛꯐꯥꯎ ꯊꯤꯗ꯭ꯔꯤꯕ ꯊꯕꯛ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯄꯨꯗꯤ ꯅꯠꯇꯦꯕ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣꯀꯣ ꯑꯗꯨꯅ ꯃꯣꯏ ꯑꯗꯨꯗꯤ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯄꯩꯁా ꯁꯥꯕ ꯍꯩꯔꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅ ꯌꯨ ꯉꯥꯎꯅ ꯄꯩꯁా ꯂꯣꯏꯊꯣꯛꯇ꯭ꯔꯒꯗꯤ ꯆꯨꯝꯃꯤꯗꯨꯗꯤ ꯐꯩ ꯀꯩꯅꯣ ꯄꯩꯁꯥ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯅꯪ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯁꯛ ꯐꯖꯔ ꯂꯩꯇꯦ ꯊꯥꯗꯦ ꯂꯩꯇꯅꯕꯨ ꯑꯩ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯅꯨꯄా ꯐꯪꯗꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯦꯅ ꯅꯪ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯑꯩ ꯑꯪꯀꯗꯩ 24 ꯍꯣꯏ ꯏꯆꯦ ꯍꯣꯏ ꯈꯜꯂꯤꯗꯣ ꯑꯗꯨꯝ ꯆꯨꯝꯃꯦ ꯂꯝꯁꯥꯡ ꯑꯗꯨꯝ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏ ꯃꯥꯜꯂꯦ ꯃꯤꯗꯣ ꯎꯕꯗ ꯁꯨꯝ ꯂꯩꯅꯀꯣ ꯃꯤꯁꯦ ꯑꯀꯛꯅꯕꯤ ꯑꯃ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯏꯁꯥꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯥꯔꯝꯃꯦꯕ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯅꯣꯏꯕꯗꯩ ꯑꯗꯨꯝ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯔ ꯃꯥꯜꯂꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯍꯤ ꯍꯥꯏꯔꯗꯤ ꯃꯤꯅ ꯊꯥꯖꯗꯦ ꯑꯉꯥꯡ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦ ꯍꯧꯖꯤꯛꯅꯕꯨ ꯆꯍꯤꯒ ꯃꯁꯤꯒ ꯃꯣꯏ ꯆꯥꯟꯅꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯑꯩ ꯏꯁꯥ ꯅꯣꯏꯔꯕꯅꯤꯅꯅꯦ ꯏꯁꯥ ꯅꯣꯏꯊꯣꯛꯑꯗꯤ ꯃꯤꯁꯦ ꯑꯍꯟ ꯃꯥꯜꯂꯤꯅꯀꯣ ꯑꯗꯨꯗꯤ ꯍꯥꯟꯅ ꯍꯥꯏꯒꯠꯂꯝꯃꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯒꯠꯂꯨꯔꯅꯨ ꯃꯁꯥ ꯐꯔꯕꯅꯤꯅ ꯍꯥꯏꯒꯠꯇ꯭ꯔꯦꯗ ꯍꯧꯖꯤꯛ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯒꯠꯇꯅ ꯅꯨꯄꯥ ꯐꯪꯗꯦꯗꯤ ꯍꯥꯏꯅꯨ ꯄꯛꯇꯦ ꯐꯖꯈ꯭ꯔꯤꯗꯣ ꯀꯩꯅꯣꯝꯅꯤ ꯍꯥꯏꯒꯠꯄ ꯍꯥꯏꯁꯦ ꯐꯅ ꯐꯖꯔꯁꯨꯅꯦ ꯐꯖꯔꯁꯨ ꯃꯤꯅ ꯚꯦꯂꯨ ꯄꯤꯗꯦꯅꯤ ꯈꯔꯅ ꯂꯛꯅꯕꯤꯔꯝꯃꯒ ꯑꯗꯨꯝ ꯅꯪ ꯌꯥꯝ ꯍꯥꯏꯒꯠꯂꯝꯃꯤ ꯍꯥꯏꯁꯤꯅꯗꯤ ꯍꯥꯏꯒꯠꯂꯤ ꯑꯗ ꯃꯤꯒꯤ ꯀꯩꯅꯣ ꯇꯥꯃꯟꯒꯦ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯇꯥꯗ ꯏꯁꯥ ꯍꯦꯟꯅ ꯁꯣꯏꯔꯦ ꯄꯥꯔꯦ ꯐꯖꯔꯝꯃꯅꯤ ꯑꯗꯨꯗꯤ ꯃꯤꯅ ꯄꯥꯏꯉꯩꯗꯗꯤ ꯑꯩ ꯃꯤꯠꯀꯁꯨ ꯌꯥꯝ ꯂꯥꯎꯔꯝꯃꯤꯌꯦ ꯀꯥꯖꯜꯒ ꯌꯥꯝ ꯇꯦꯅ ꯃꯤꯠꯇ ꯌꯥꯝ ꯂꯥꯎꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯗꯤ ꯃꯇꯥꯡꯅ ꯅꯣꯏꯔꯦꯗ ꯅꯣꯏꯊꯣꯛꯑꯦ ꯑꯗꯨ ꯀꯦꯅꯤꯡꯕꯒꯁꯦ ꯏꯄꯣꯛ ꯄꯣꯛꯂꯛꯇ꯭ꯔꯦꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯂꯥꯎꯏꯗ ꯃꯤꯠꯄꯨꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯎꯗ꯭ꯔꯦꯗ ꯈꯔ ꯈꯨꯖꯜꯂꯦ ꯏꯆꯦ ꯍꯣꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯅꯦ ꯑꯩꯅ ꯅꯪ ꯍꯥꯏꯒꯠꯂꯤ ꯈꯣꯠꯀꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯅꯪ ꯅꯝꯕꯔꯁꯦ ꯄꯤꯌꯣꯔ ꯃꯉꯣꯟꯗ ꯍꯣꯏꯅꯦ ꯄꯤꯌꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯉꯥꯡꯉꯨꯅꯨꯀꯣ ꯑꯃꯨꯛ ꯉꯥꯡꯉꯨꯅꯨ ꯅꯪ ꯊꯤ ꯉꯥꯡꯉꯨꯗꯅ ꯑꯩ ꯑꯃꯨꯛ ꯆꯣꯞꯀꯅꯤ ꯉꯥꯡꯉꯣꯏꯍꯦ ꯑꯩꯗꯤ ꯃꯃꯤꯡꯐꯥꯎ ꯀꯥꯎꯁꯜꯂꯦ ꯏꯆꯦ ꯉꯁꯤ ꯍꯥꯏꯔꯒ ꯃꯃꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅꯤ ꯉꯥꯡꯉꯣꯏ ꯀꯩ ꯉꯥꯡꯗꯣꯏꯅꯣ ꯍꯥꯟꯅꯩ ꯃꯇꯝꯗꯣ ꯍꯥꯟꯅꯩ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯃꯇꯝꯁꯦ ꯌꯥꯝ ꯑꯣꯟꯅꯔꯦ ꯀꯩꯅꯣ ꯑꯗꯨꯏꯁꯨ ꯎꯕꯗꯗꯤ ꯃꯤꯁꯦ ꯆꯝ ꯃꯥꯜꯂꯁꯨ ꯃꯤꯁꯦ ꯂꯩꯇ꯭ꯔꯅꯦ ꯃꯤꯁꯦ ꯆꯝ ꯃꯥꯜꯂꯁꯨ ꯌꯥꯝ ꯍꯥꯏꯒꯠꯄ ꯃꯤ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯒꯠꯂꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯅ ꯂꯧꯈ꯭ꯔꯦ ꯄꯤꯈ꯭ꯔꯅꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯨꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯣꯞꯀꯅꯦꯕ ꯍꯥꯏꯒꯠꯂꯔꯣꯏꯗ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯉꯥꯡꯉꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯁꯨ ꯋꯥꯔꯧꯕꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯇꯥꯏꯗꯅ ꯋꯥꯗꯨ ꯁꯦꯡꯗꯣꯛꯇꯥꯏꯗꯅ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔ ꯃꯇꯨꯡꯗ ꯈꯟꯖꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕꯁꯦ ꯁꯣꯏꯗꯦꯁꯨ ꯈꯔ ꯃꯤꯅ ꯈꯔ ꯂꯥꯟꯈ꯭ꯔꯁꯨ ꯈꯔ ꯍꯥꯏꯗꯤ ꯉꯥꯛꯄꯤꯕ ꯉꯝꯕꯔꯁꯨ ꯑꯃꯁꯨ ꯆꯪꯉꯤꯅꯀꯣ ꯑꯗꯨꯅ ꯑꯦꯗꯖꯁꯃꯦꯟ ꯇꯧꯅꯔꯒ ꯆꯠꯇꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯕꯩꯒ ꯈꯟꯗ꯭ꯔꯤꯕꯣ ꯈꯟꯗꯦꯗ ꯋꯥꯠꯂꯤꯗ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯒꯠꯄꯗꯨꯅ ꯃꯤꯅ ꯊꯤ ꯉꯥꯡꯉꯝꯒꯅꯦꯕ ꯑꯗꯨꯅ ꯇꯧꯋꯤꯃꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯗꯣ
ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯥꯟꯅ ꯑꯩ ꯍꯥꯏꯒꯠꯄꯅꯤꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯅꯤꯅꯅꯦ ꯅꯨꯄꯥꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯑꯃꯨꯛꯅꯦ ꯑꯩꯒꯤ ꯍꯥꯏꯒꯠꯄꯒꯤ ꯃꯑꯣꯡꯁꯤꯒ ꯃꯣꯏꯒ ꯑꯩꯒ ꯊ꯭ꯔꯦꯠ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯍꯥꯏꯒꯠꯄ ꯐꯠꯇꯦ ꯍꯥꯏꯗ꯭ꯔꯥꯅꯦ ꯆꯨꯝꯃꯤ ꯅꯪ ꯍꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯀꯩꯗꯧꯅꯤ ꯑꯩꯒ ꯃꯣꯏꯒ ꯊ꯭ꯔꯦꯠ ꯆꯥꯟꯅꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯅꯪ ꯌꯨꯝ ꯄꯥꯜꯂꯦ ꯃꯣꯏꯁꯨ ꯈꯜꯂꯤꯅꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯍꯌꯦꯡ ꯃꯅꯦꯝꯕꯣꯛꯇꯣ ꯑꯃꯨꯛ ꯇꯧꯔꯗꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛ ꯂꯩꯇꯕ ꯏꯅꯦꯝꯕꯣꯛ ꯏꯀꯨ ꯂꯩꯇꯕ ꯊꯤ ꯇꯥꯏꯅꯦ ꯑꯩꯗꯤ ꯍꯥꯏꯒꯠꯄꯩꯗꯤ ꯏꯅꯦꯝ ꯏꯀꯨ ꯂꯩꯇꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯀꯩꯗꯧꯅꯤ ꯍꯌꯦꯡꯁꯦ ꯈꯟꯅꯁꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯎꯅꯕ ꯌꯥꯗꯅ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯗꯣ ꯍꯦꯜꯂꯤ ꯂꯩꯃꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯅꯤ ꯑꯗꯨ ꯇꯧꯅꯣ ꯍꯥꯏꯅ ꯁꯨꯝ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯅꯤ ꯑꯗꯨ ꯁꯦꯠꯀꯅꯣ ꯍꯥꯏꯅꯤ ꯑꯗꯨ ꯆꯥꯒꯅꯨ ꯑꯗꯨ ꯗꯦꯠꯀꯅꯨ ꯍꯥꯏꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯅꯤꯡꯒꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯥꯏꯅ ꯍꯥꯏꯕꯗꯨꯒ ꯀꯔꯤꯅꯣ ꯍꯧꯔꯦꯅꯦ ꯑꯩꯁꯦ ꯃꯁꯤ ꯑꯁꯤꯒꯤꯅꯤꯅꯦ ꯑꯩꯅ ꯑꯗꯨꯗꯨ ꯍꯥꯏꯗꯣ ꯍꯥꯏꯅ ꯀꯩ ꯀꯥꯟꯅꯩ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯅꯪ ꯀꯔꯤ ꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯇꯣꯛꯑꯣꯏꯗꯤ ꯇꯣꯛꯑꯣꯏꯗ꯭ꯔꯣ ꯕ꯭ꯂꯣꯛ ꯀꯩꯒꯤ ꯇꯣꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯇꯣꯛꯑꯔꯣꯏ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯝ ꯇꯧꯅꯤꯡꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯇꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯀꯟꯅ ꯄꯤꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯪ ꯅꯨꯄꯥꯗꯨꯅ ꯃꯨꯛꯑꯁꯨ ꯅꯪ ꯇꯣꯛꯑꯔꯣꯏ ꯇꯣꯛꯑꯔꯣꯏ ꯀꯩ ꯇꯣꯛꯇꯣꯏꯅꯣ ꯃꯥ ꯑꯃꯅ ꯍꯥꯏꯒꯠꯂꯦ ꯍꯥꯏꯔꯅꯤ ꯃꯥꯒ ꯑꯩꯒ ꯀꯩꯅꯣꯅꯤꯗꯅ ꯑꯩꯒ ꯃꯥꯒꯁꯨ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯇꯧꯔꯝꯕ ꯑꯩꯒꯤ ꯊꯕꯛꯇꯣ ꯀꯩꯒꯤ ꯇꯣꯛꯇꯣꯏꯅꯣ ꯃꯥꯁꯨ ꯑꯩ ꯈꯪꯅꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛꯇꯣ ꯇꯣꯛꯎ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯥꯁꯨ ꯌꯥꯔꯗꯤ ꯑꯩꯁꯨ ꯇꯣꯛꯀꯦ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯅ ꯇꯣꯛꯄꯤꯒꯦ ꯀꯩꯅꯣ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯂꯩꯇꯦꯗ ꯑꯩ ꯋꯥꯔꯧꯕꯖꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯥꯏꯕ ꯂꯥꯛꯑꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯈꯣꯠꯄꯁꯦ ꯌꯥꯗꯕꯗꯨꯗꯤ ꯑꯩ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯍꯣꯏ ꯁꯅꯥ ꯍꯣꯏ ꯆꯦ ꯄꯦꯔꯦꯡ ꯇꯧꯔꯤꯃꯤ ꯁꯛꯁꯦꯁ ꯑꯣꯏꯔ ꯑꯣꯏꯁꯤꯔ ꯈꯪꯗꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯕꯩ ꯉꯁꯥꯏꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯉꯦ ꯅꯪ ꯊꯣꯛꯄ ꯑꯃ ꯁꯨꯝ ꯉꯥꯡꯉꯦ ꯑꯩ ꯅꯪꯕꯨ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯔ ꯑꯣꯏꯗꯣꯏꯔꯥ ꯀꯩꯁꯨ ꯑꯗꯣ ꯑꯩꯅ ꯑꯗꯨꯅ ꯈꯪꯉꯦ ꯑꯩ ꯑꯍꯥꯟꯕꯗꯅ ꯅꯣꯛꯈ꯭ꯔꯕꯅꯦꯕ ꯅꯪ ꯅꯣꯛꯊꯣꯔꯛꯑꯦꯕ ꯑꯩ ꯀꯔꯤ ꯅꯪ ꯅꯣꯛꯏꯁꯦ ꯃꯁꯤ ꯈꯪꯈ꯭ꯔꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯏꯆꯦ ꯃꯈꯣꯟꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯏꯆꯦ ꯃꯈꯣꯟꯁꯦ ꯈꯔ ꯇꯣꯞꯄꯦꯕ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯈꯔ ꯉꯥꯡꯕꯗꯨꯒ ꯇꯥꯏꯃꯤꯡꯒꯁꯦ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯈꯪꯕ ꯉꯝꯃꯦꯕ ꯃꯤ ꯋꯥꯍꯩꯒꯤ ꯁꯨꯔꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯍꯥꯏꯗꯤ ꯂꯣꯂꯣꯝꯒꯤ ꯁꯥꯏꯠꯀꯤ ꯑꯃ ꯍꯥꯏꯕꯤꯔꯒ ꯀꯔꯤꯝ ꯂꯦꯟꯗꯦꯟ ꯂꯩꯅꯗꯕꯅꯤꯅꯅꯦꯀꯣ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯡꯁꯟꯅꯕ ꯈꯪꯗꯦ ꯁꯛꯁꯦꯁ ꯑꯣꯏꯔ ꯑꯣꯏꯗ꯭ꯔꯤꯔꯥ ꯑꯗꯨꯝ ꯊꯥꯡꯒꯠꯀꯦ ꯍꯥꯏꯗꯨꯅꯤ ꯃꯇꯥꯡꯗꯤꯒ ꯑꯩ ꯋꯥꯔꯤ ꯁꯤꯅꯁꯤꯅꯦ ꯑꯝꯇ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯟꯒꯦꯀꯣ ꯅꯪ ꯑꯝꯇ ꯍꯥꯏꯔꯝꯃꯨꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯣꯏ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯅ ꯏꯆꯦꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕ ꯏꯆꯦꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯁꯅꯁꯨꯀꯣ ꯀꯩꯅꯣꯒꯤ ꯏꯆꯦꯒꯤ ꯆꯦꯅꯦꯜꯗꯣ ꯀꯁꯥꯔ ꯀꯄꯜ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ 1K ꯐꯥꯍꯜꯂꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯀꯣ ꯏꯆꯦ ꯑꯃꯒꯁꯨ ꯀꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔ ꯃꯆꯥ ꯑꯣꯏꯔꯤꯅꯤꯅꯀꯣ ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯁꯣꯏꯗꯅ 100K ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯪꯒꯨꯝꯕꯅꯦ ꯃꯪꯒꯨꯝꯕꯅꯤꯕꯣ ꯏꯕꯦꯝꯃ ꯃꯪꯒꯨꯝꯕ ꯑꯣꯏꯖꯔꯒꯁꯨꯀꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯩꯈꯣꯏꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯝꯇ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯒꯦꯀꯣ ꯅꯪ ꯂꯩꯌꯨ ꯃꯌꯥꯝꯗꯩꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯟ ꯃꯌꯥꯝ ꯁꯅꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯗꯣꯀꯣ ꯃꯥ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯃꯥꯁꯨ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯑꯦꯕꯀோ ꯍꯥꯏꯗꯤ ꯅꯨꯄꯥꯗꯣ ꯈꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯑꯦ ꯃꯥꯁꯨ ꯃꯥ ꯑꯩ ꯄ꯭ꯔꯦꯡꯅꯦꯅ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯈꯪꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯔꯦꯡꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯃꯥꯁꯨ ꯄꯉꯥꯡ ꯉꯥꯡꯖꯜꯂꯦ ꯃꯥ ꯁꯥꯎꯔꯛꯇ꯭ꯔꯦꯕꯀꯣ ꯃꯇꯥꯡꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ